Lakhipuronline puthokchaba December ki tang 13 sagol se numit ki Khomjinba Pao tabirasi ahanbada maroiba Pao Silchar Medical College ta maihau langpok thokle haiduna pakhatna rure mock drill oiramle Manipur da isai nongmai thabal chongbada athingba thamkhre numidangi curfew su thamjinkhre Leibak asida Omicron gi case chatret kamar fumathoi yaure chaniga ni fumathoina phaduna hankhre Scheduled Tribe Demand Committee Manipur na changsil lagriba khongjang singda jiribam gi lup kaya na sagot khre Mikhal gamari leinaba hiramda awareness kam training program ama pangthokre amasung Assam da mioi chama ka 15 gi masada COVID ki anuba case thengna khre positive oibagi chang chada 0.3 ama oiri Haujik mapung oiba pau tabirasi Mayhau langpok thoklakpa matamda karamna thorang tawgani haibagi matangda mock drill ama Silchar Medical College Hospital da Badarpur amasung Karimganj ki Fire Brigade kangbuna silangkhre Rajya asigi Fire and Emergency Service ki Deputy Director Joyshri Khersa yauna ngarang jumsakation numita pangthokiba mock drill atuda Kasar gi SP Air Force ki Wing Commander amasung SMC gi Principal na chingba mioi kayana saruk yaki mock drill gi thodo adu tasengnamak mehau langpok thokle haiduna Kasar ONGC amasung Air Force ki mihut kangbu singna mai kanba lakhi hairi Barak Tampak ki oinadi handaki asina khwaidagi chawna pangthokpa mock drill ne hairi অহিনিয়াশার চিকিৎসার জন্য সঙ্গে সঙ্গে চিকিৎসকের দল ওনারা অলরেডি চিকিৎসা শুরু করে দিয়েছেন ডিজাস্টার ম্যানেজমেন্ট বিভাগ আজি কৰিছো যে গোটেই অসমত যিমান গভৰ্ণমেণ্ট হস্পিটেল আছে এইবিলাকত আমি কৰা হৈছে আৰু আজি আমি শিলচৰ মেডিকেল কলেজ হস্পিটেলত গুৱাহাটীৰ আহি শিলচৰ মেডিকেল কলেজ হস্পিটেলত আমি এই মক ড্ৰিলটো তেনেকুৱা কৰা হৈছে যে মেইন উদ্দেশ্য হ'ল যে মানুহবিলাক অলপ সজাগ কৰা আৰু এটা ট্ৰেইনিং দিয়া হিচাপত যদি ইন কেছ দুৰ্ঘটনা যদি হয় তে নিজে প্ৰথমত তেনেকুৱা কাম কৰিব লাগে সেই হিচাপতে আমি দিয়া হৈছে আৰু Leibak asida COVID-19 gi khwaidagi santokanba laichadama oiriba Omicron nabagi chang henglakdiba sigi yengtuna Manipur Laingak ki Home Department na thokiba order magi matungina athingba khara thamjinkhre December gi tang 18 da thokiba cherol adugi matungina Rajya sida isai nongmai tawba thabal chongba chakcha hijanaba amasung miyam tinmana chingbada athingba thamkhre loinana Numidangi pung 8 dagina ayuki pung 3 phawba night curfew thamkhre adumoinamak tangai fadaba thabak thoram sing amasung medical emergency gi oinadi hairiba athingba sing asi komthokani athingba si makhatana lauthoktriba phawba January gi tang 13 phawba chanagani hairi Leibak asida COVID-19 gi anuba laichat Omicron gi case chatret kamar fumathoi sukre chanigani fumathoina naba phaduna discharge tawkre Delhi da khwaidagi yamna case chaniga 19 thengnakhre Maharashtra na chamaga 63 Gujarat na 63 aduga Kerala da case 35 thengnakhre Laina asina nongmo gi hengalakpaga loinana state ayambada akanba chaksel thawrang lokhotuna Omicron dagi ngakthoknana ba thabak kaya paikhatpa hokre Amaromda Union Home Ministry na Omicron asi sandokpada Delta variant dagi charukayama helabasu kudong thiningai di oide hairi Adumoinamak Leibak asigi miyamna cheksinna COVID-19 gi SOP ngaktuna chatpiu haiki Nakalamarom da Leibak asida COVID-19 amadi Omicron gi case hengalakriba siga mari lenana Capital Delhi yauna tongan ba state nipanda numidangi curfew thamnana baware plaukhre Mitei bu scheduled tribe ki list ta yahonana bagi dabi tawraduna masigi mathau taba thabak kudingmak hojik paliba leingakna lokhatuna India lengakta recommendation thabiu hairaduna Scheduled Tribe Demand Committee of Manipur na changsiliba khongjangbu sagotpa oina ngarang nungthil Jeribam gi lamlong kaithelda Meitei Inat Thogolup Jeribam Meitei National Front Masaloisang Women Association Social Economic Development WASED Democratic Students Alliance of Manipur Desam Jeribam branch na kholaw kaya lauduna khongjang changsinkre Manipur lengakna athuba matamda Meiteibu ST gi lista channabagi recommendation thabiu Manipur da kundaminariba phuruk khudingmak amato oina nungsi chanana hingminasi amadi yelomi akhoi gi lam kanminasi haina laukhi Lengana athuba matamda Meiteibu ST gi lista chanbagi recommendation thabiu Manipur da kundaminariba
Puro khudingmak ama to loina. Nupi janara. Yellow mi amadi akhoi lam. Jiribam ki Chingdong lekai da leiba DC ki conference hall da Mikhal ki IT application ka mari leinana awareness cum training program ama ngarang pangthokre. Thorom asida SDO Jiribam S Indrajit Singh Rakspal Singh DIO NIC na resource person oina wangangki. Voter helpline app amadi Mikhal da sizinariba electronic voting machine EVM matau karamna sizinagani haibagi matang da su khanganki. Thorom da Jiribam da leiriba media person singna saruyaki. Assam da ngarang miyoi chamaga tara mangagi masada COVID positive oibe thangnakre. Positive oibagi chang chada 0.3 ama oiri. Assam da ngarang laichada sina miyoi ani laikhidabaga loinana laikhidabagi apunma masing lising taruk chamaga humpunitoi sukre. Manipur gi haksel loising atokpa pau matungina miyoi tara marigi masada ngarang COVID-19 positive oibe thangnakre. Laina asina ngarang miyoi amatta sikhibagi pau leite. Naba pagalakpagi changna chada marfutra nipanda samik ani taruk oiri. Aroibada maroiba pau amukhanna. Silchar Medical College da maihau langpok thokle haiduna pakhat narure mock drill oiramle. Manipur da isai nongmai thabal chongbada athingba thamkre numidangi curfew su thamjinkhre. Leibak asida Omicron gi case chatret kamarfuma thoi yaure chanigani phuma thoina phaduna hankre. Scheduled Tribe Demand Committee Manipur na changsilagriba khongjang singda Jiribam gi lup kayana sagotkre. Mikhal gamari leinaba hiramda awareness cum training program ama pangthokre amasung Assam da miyoi chamaga tara mangagi masada COVID ki anuba case thengnakre. Positive oibagi chang chada 0.3 ama oiri. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.